Manipuri Sports and Cultural Association Assam nakipuna sinduna kharandagi manungda Bontarapuda pangthokai na khaliba Manipuri Youth Festival gi matangda akoi mayam phamdana ngakoi ngasi tanajare hairiba Manipuri Youth Festival haisi lakliba January ge tang 13 15 13 ta Bontarapuda laiba akoi gi nungsijaraba oja Rajmani gi museum da akoi sanaba event manga gi da pangthokpai go wafam lai hairiba event singse akoi athletic thangta boxing sepak takraw asina chimba thangta ka jangna tawdori asu kona na akoina cultural program su angang singi manungda akoi competition ama tawgaina sinjari Manipuri Sports and Cultural Association Assamna thawang jariba festival asigi tarakpa pandamdi akoi Manipur gi mapanda leiriba angang singsigi manungda sana khonnabagi irang ama itilama pibata natana angang singsigi tarakpa personality develop tawwa amasung miga mayok daba ngambagi shakti ama angnabidamakta hairiba akoigi association sina festival se sinjabani akoi festival ase Assam da leiriba maitai phunamakta jokoina jawbinaba haijari maroina akoina Panjari si Hojai district kumba mapam desu athletic jam lehena tajai adom degesu lakani haiba wapam mama akoi tajare aduta natana akoi bara bheri da leiriba kasar amasung haila kandi amasung karingma district degesu mayamna lengbi raptuna maroina angang singna akoi gi sports ki event se haiba sports makhal manga se akoina thamjari se athletics se thamjari se 100 meter 200 meter long jump under 14 amasung under 19 adi matungda thangta boys and girls sub junior and junior sepak takraw boys and girls sub junior futsal boys under 15 boxing da boys and girls juniors aidiba event manga se ekoi mayam da koi pak sana sandok charakani school sing da koi latamo khona chatmo khona jage ado akoina akoi gi association gi maike digi mayam da nolong na haja dipsina akoina sinjari ba sports festival asira saruk jabiu amasu angang singbu amaga sakhang na baga kona panana masa gi personality develop to boda mateng pangani hana thaja duna sinjari ba akoi gi festival asibu Manipuri Sports and Cultural Association Assam lakipuna sinjaba program sibu mai paan biu haina mayandi mafanda aina noloksari Sports and Culture Festival sigi chairman oiriba koi wajana yam phajana marik chumna haibi gare asiga loina na cultural gi saruk kharasu hedanabagi jauri masida akoi gi classical dance solo amasung folk dance jauri aduga masida lairibasina khamba toibi jagoi amasung thoibi jagoi amasung akoi gi maibi jagoi amasung leima jagoi su jauri masi su akoi gi jam fajaraba akoi gi cultural gi activities ama upgrade taunaba aidna akoi gi hariba festival asida saruk ama na thamjari masi tasengna akoi gi leima jagoi maibi jagoi amasung khamba toibi asisu akoi junior group akoi under chahi 13 gi manung da leiba akoi gi angang sing nupi machana sabi ga dobani masiga loina na masida traditional dress akoi gi maitai gi oiba inat ki oiba fijet leitengda hedanabagi amasu masi akoi thamjari aduga loina na masida akoi gi indigenous game akoi gi furup ki oiba inat ki oiba sanabagi saruk ama oina leiriba mukna ariba sisu miyam gi oina akoi masi exhibition oina miyam da kumai oina jenghanabagi damakta mase mukna su masi thamjari masi thamjabagi maramdi tasengna mukna ariba khong kangje hariba sagon kangje hariba sa aikoi Manipuri
जाति ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯕ ꯁꯥꯟꯅꯕ ꯈꯨꯁꯥꯟꯅ ꯑꯃꯅꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯕꯤꯒꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯂꯦꯡꯕꯤꯔꯛꯂꯤꯕ ꯒꯥꯔꯖꯤꯌꯥꯟ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯍꯟ ꯑꯣꯏꯕ ꯅꯍꯥ ꯑꯣꯏꯕ नुपा नत्रगा नुपीदगी ओइरगसु इंटरटेनमेंट प्रोग्राम अमा हराव तयामिनबगी नुंसी चानना हिमिनबगी मसिदा सकंग माइकंग नबगी अखोइगी इचा इशू सिंगजे तुंग कोइना नुंसीनना लेहौनबा मसिमा थमजरी अदुगा हाइरिबा मथक्ता पिजग्रिबा स्पोर्ट्स सानबगी इवेंट सिंग अमसुंग कल्चरल प्रोग्राम सिंग असे खुदिंगमक सिंगजे अखोइ प्राइज मनी ओइना थमजरी मसिदा मेडल का कोनना सेन ओइना मसे अखोइ प्राइज थमजबनी अदु सेल दुदी अखोइ अथुबा मतमदा सेन की सेंगक अदुदी सोइदमकी हारिबा लुक असिना लाउथोकचरकनी मसिगा मयाम भमदा अखोइना पाउजे लोइना पिजरी मयामना सरुक जाबिबगा लोइना मसि सोइदमकी टेंबांग बिरकनी हाइबगी चावरबा असादो हारिबा अखोइगी लुक असिगी माइगैदगी हन्ना मयामदा नरुकचबा फोंदोकचरी मयामबु खुरमजरी जय हिंद।